와제 ngangning do sinau mem gi si leiba condition ji dai je sai sinau amna jo question lucipia amadi jo dai matang da wafam amda phongdok te khote arambai tumin lei khole na hai degi arambai da question lucipia ne am pangi khotki ado pangi budo tumin lei khole hai aina hajeningi di sinau me aina hajeningi di selu sipia na pangi si arambai khata nate akoi manipur jila riba hiram kudi maktama ana yaki oro de akoi eti oro ma pangi ado mana pangi si mana pa lusipia number 1 ai kitang clarification tawgi ko lusipia na eti do pangi ai si eti gi personal do pangi ra si number 1 ko adu jo khamina jeba lucipia ne eti da pangi haise eti na leba ki tawjari bududa bisi miyam na pangbirak podui matung ina mana su akoi eti da si akoi eti awara pa akoi eti na leba ki tawjabada ni ko akoi eti na leba ki tawjari bujida awara pa do khram min khat pe wane ko adu ne haise akoi eti na chak chana bai pangbi te da ko ana concept tu kitang clear hoy se ba akoi eti gi chak chana bagi akoi eti na koi bagi akoi eti na lang bagi mateng pang ba na te ko akoi eti na miyam gi tawri du da awara pa lei bu da men khalak pai wane aduna sim le ana lucipia na eti da lan matam da eti da mateng pang ya dana akoi eti na lucipia gi misang sang da su leite na tra kana go mamagi misang sang da su leite akoi di yang baso ina ye kani ko aduga luise joda ai khamasak munna khangma mini akoi aina bidi inaw ko re ado mana jo mo yam ko re ado joda ju ai ga dum pulli ma ju dum ai da lai joda ju ai da dum lai ai ga dum pulli ai ga dum wari sanai adagi lucipia ju dum wari sanai RK production ju adum phone da wari sanagre mamang ne ko ani ro kumba sanagre ko adega jo da ju ma na mamang di UN da ai singa uni ai si to uni adagi ken khoi gi relief camp gi lai bajing gi lisam ta PBU yamana da patho lisam da PBU kai na ngone am to ma ju to we ma ju leba ke hona jo mini adigi lucipia ju leba ki dungangi aina si matang na aina haijeningi se kai no kan na we ani mak na budi ngone sawe ai RK production ju ngone thang waro be ai no si hai ka do ji de ko RK production ni an haijera ge RK production ju yamna social media influencer wara su miyam na masi miyam ge amot pa society ji ge amot pa lebak si amot pa ke ama mana phungtui miyam da mana keno tawi khangali kholali amna ki daba haitare ni am independent oi ba social media platform ni haina miyam na su haine koina su khalle koina su RK production na porama puthora di madu manung da controversy ma di soi le mani kai se ko dum khalle ko ju adum khanje ko adaina RK production gi sinau jing ina haijening bise kai no hai kan da proof and evidence phajana leira proof and evidence mi ma gi against the proof and evidence phajana leib tar ga di madu gi proof and evidence to miya hoi aina haji taw haijam na ti ko miyam da dorona puthokri kanda leiba mi du gi su site tu gi akoina ngang du ri mi du gi natra ngang du ri organization du gi ngang chai du ri miyam du gi site tu da gi su hana paum ta longna biraga nangi mathak ta koi si evidence lei si lei ko le na both side to hana wari sabiraga di hena phagadra ai suggestion ni ko asida tabi akoi lobi da buduna dong gi ore koina pamjari di samnai da akoi maitai macha masenga tanina
ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕꯗꯣ ꯅꯪꯒꯤ ꯁꯤ ꯂꯩ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯁꯦ ꯄ꯭ꯂꯦꯠꯐꯣꯝꯗꯣ ꯑꯅꯤꯃꯛꯇꯣ ꯀꯧꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯁꯤ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯑꯣꯖꯥꯁꯨ ꯂꯥꯛꯄꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯂꯥꯛꯄꯤꯔꯣ ꯁꯣꯝꯁꯨ ꯂꯥꯛꯄꯤꯔꯣ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯝꯇꯪ ꯐꯝꯃꯤꯟꯅꯔꯒ ꯁꯤꯁꯦ ꯑꯝꯇꯪ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗꯕ ꯌꯥꯗꯦ ꯃꯤꯌꯥꯝ ꯇꯥꯅꯕ ꯑꯅꯤꯃꯛ ꯌꯥꯎꯕꯤꯒꯗꯕꯅꯤ ꯑꯗ ꯀꯩꯒꯨꯝꯕ ꯁꯤꯐꯧ ꯃꯅꯨꯡꯗ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩ ꯁꯤ ꯐꯣꯡꯗꯣꯔꯛꯑꯅꯤ ꯁꯤꯕꯒꯤ ꯃꯅꯨꯡꯗ ꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯑꯩ ꯁꯤ ꯇꯧꯔꯛꯑꯅꯤ ꯀꯥꯏꯅ ꯍꯥꯏꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯆꯥꯟꯁ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯝꯇ ꯉꯥꯏꯈꯣ ꯖꯤꯞꯇꯣ ꯑꯝꯇ ꯉꯥꯏꯈꯣ ꯑꯗꯨꯒꯤꯗꯣ ꯍꯥꯏꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯝꯅꯗ RK ꯄ꯭ꯔꯗꯛꯁꯟꯅ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯑꯦꯅꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯒꯤ ꯃꯉꯣꯟꯗ ꯄ꯭ꯔꯨꯐ ꯑꯦꯟ ꯏꯕꯤꯗꯦꯟꯁ ꯃꯥꯅ ꯃꯤꯌꯥꯝꯗ ꯃꯥꯅ ꯄ꯭ꯔꯨꯐ ꯑꯦꯟ ꯏꯕꯤꯗꯦꯟꯁ ꯃꯤꯌꯥꯝꯗ ꯎꯠꯅꯤꯡ ꯇꯥꯔꯒꯁꯨ ꯉꯥꯏꯍꯥꯛꯇꯪ ꯁꯨꯃꯥꯏꯅ ꯑꯣꯖꯥꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯎꯅꯅꯤꯡꯉꯤ ꯑꯩꯈꯣꯏ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯁꯤ ꯂꯩ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯤ ꯂꯩ ꯁꯤ ꯌꯥꯎꯒꯗꯕꯅꯤ ꯄꯨꯟꯅ ꯍꯥꯏꯅ ꯅꯥꯀꯟ ꯑꯅꯤꯃꯛ ꯍꯥꯏꯇꯥꯔꯦ ꯅꯥꯀꯟ ꯑꯅꯤꯃꯛꯇꯨ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯖꯒꯗ꯭ꯔꯥꯅ ꯈꯟꯕ ꯅꯠꯇꯕꯤꯗ ꯅꯥꯀꯟ ꯑꯃꯒꯤ ꯍꯥꯟꯅ ꯊꯥꯒꯠꯂꯅꯤ ꯑꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯑꯣ ꯍꯥꯏꯔꯅꯤ ꯅꯥꯀꯟ ꯑꯃꯒꯤ ꯑꯃꯨꯛ ꯉꯥꯏꯔꯅꯤ ꯅꯥꯀꯟ ꯑꯃꯒꯤ ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯅꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯒꯤ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯌꯨ ꯍꯥꯏꯔꯅꯤ ꯑꯗꯨꯗꯤ ꯃꯤꯅ ꯀꯩꯗꯧꯔꯦ ꯃꯤꯑꯣꯏꯕꯁꯤ ꯍꯥꯟꯅ ꯉꯥꯡꯕ ꯍꯥꯟꯅ ꯇꯥꯕꯗꯨꯅ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯐꯦꯚꯔ ꯂꯩꯅꯩ ꯍꯥꯏꯅ ꯃꯤꯑꯣꯏꯕꯒꯤ ꯈꯔ ꯑꯃ ꯍ꯭ꯌꯨꯃꯦꯟ ꯏꯟꯁꯇꯤꯡ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯥꯝꯃꯒꯤ ꯍꯥꯟꯅ ꯊꯥꯒꯠꯂ ꯃꯇꯨꯡꯗ ꯅꯥꯝꯃ ꯑꯃꯨꯛ ꯀꯣꯟꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯑꯣ ꯑꯗꯨ ꯇꯧꯔꯣ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯅꯤꯃꯛꯇꯣ ꯍꯥꯟꯅ ꯅꯣꯏꯒꯤ ꯁꯤꯒꯤ ꯑꯃ ꯂꯩ ꯅꯣꯏꯕꯥꯅꯤꯃꯛ ꯌꯥꯎꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯤꯌꯥꯝꯗ ꯅꯣꯏꯕꯥꯅꯤꯃꯛ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣই ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯔꯛꯑꯅꯤ ꯅꯪꯒꯤꯁꯦ ꯃꯤꯌꯥꯝꯗ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯔꯛꯑꯅꯤꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯪꯒꯤ ꯅꯁꯥꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯅꯕꯁꯤ ꯀꯥꯏꯅ ꯈꯤꯇꯪ ꯆꯥꯟꯁ ꯑꯃ ꯄꯤꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯐꯔꯦ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯀꯣ ꯑꯗꯣ ꯁꯤ RK ꯄ꯭ꯔꯗꯛꯁꯟꯁꯨ ꯑꯗꯒꯤ ꯖꯣꯗꯁꯨ ꯂꯨꯁꯤꯄꯤꯌꯥꯁꯨ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯃꯤꯌꯥꯝꯅ ꯗꯤꯁꯥꯏꯠ ꯇꯧꯖꯔꯁꯅꯨ ꯃꯈꯥ ꯇꯥꯕꯗꯨꯗꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯑꯩꯒꯤꯗ ꯑꯣꯏꯔꯁꯨ ꯆꯥꯝꯗ ꯆꯥꯃꯤꯟꯅꯔꯒ ꯋꯥꯔꯤꯗꯣ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯦ ꯑꯗꯨꯅ ꯐꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦꯀꯣ ꯑꯗꯨ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯌꯦꯠꯅꯗꯕ ꯈꯠꯅꯗꯕ ꯁꯣꯁꯥꯏꯇꯤꯗꯤ ꯂꯩꯇꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯌꯥꯝꯅ ꯄꯤꯛꯄ ꯐꯨꯔꯨꯞ ꯑꯃ ꯖꯥꯇꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯄꯤꯛꯄ ꯖꯥꯇꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯀꯣꯟꯐ꯭ꯂꯤꯛꯁꯤ ꯃꯄꯥꯟꯗ ꯊꯣꯛꯇ꯭ꯔꯤꯀꯥꯟꯗ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯁꯤꯒꯦ ꯀꯥꯏꯗꯣ ꯍꯥꯟꯅ ꯑꯩꯗꯤ ꯑꯗꯣꯝꯗ ꯍꯥꯟꯅ ꯈꯜꯂꯦ ꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯀꯣꯟꯐ꯭ꯂꯤꯛꯁꯤ ꯃꯄꯥꯟ ꯊꯣꯛꯑꯒ ꯐꯖꯔꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯁꯤꯒꯦ ꯀꯥꯏꯁꯤ ꯑꯗꯣꯝꯗꯁꯨ ꯈꯜꯂꯤꯀꯣ ꯑꯗꯨ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯑꯗꯨꯒ ꯌꯨꯑꯦꯟꯗ ꯊꯥꯖꯕ ꯊꯝꯕ ꯀꯥꯏꯗꯨꯗꯤ ꯑꯩꯒꯤꯗꯤ ꯇꯣꯇꯦꯜꯂꯤ 100% ꯊꯥꯖꯗꯦ ꯁꯤꯈꯛꯇꯅꯤ ꯋꯥꯔꯤꯕꯨ ꯑꯇꯣꯞꯄ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤꯡꯕ